Imphal, August 1. Standard Robert Higher Secondary School ki boarding da laiduna school asida class 7 tamliba mahiroi bebisana misi gi matang da ngasi school asigi principal Phairojam Landhoni amasung boarding adugi administrator Phairojam Romita ngasi district and session judge Imphal West ki court ta puthokre. Landhoni amadi Romita na tharakpa anticipatory bail ngasi session judge Imphal West RK Memcha Devina reject tawkhre. Court asigi matung inna anticipatory bail asi makhata na extend tawdabagi loinana pre-arrest bail application su reject tawkhibani. Loinana misi asigi matang da thigatliba SIT na matik chaba praman ga loinana achumba langla langjin puthoknaba su court na apamba phongdokhi. Landhoni amasung Romita ngasi court puthorakpa matamda bebisana misi gi matang da semkiba JAC amadi miyamna makoi ani anticipatory bail piba yaroi haiduna Chairap court complex ta thomjilakhi. Miyam gi khongjang adu henna kansilakpagi court aduda hanadagi court adubu ngak senduna leiramba police team amana miyamdu takthokhi. Police na takthoklabasu kholaw kaya lauduna miyamna hanba leitana changsinki. Nakal ani gi marakta chawna mukna bathokhi tungda ahenba police ki forcing laktuna miyam adu tapna takthokhi. Khongjang aduda saruk yakhiba khongjang loi amana paumi singda haikhi. Ngarangta bebisana leirol chanduna mathau mangam pangthokhibata ngairingai cherak asida mihat asida senariba mioi sing court na bail piba yaroi. Manipur gi law asi senjau paiba singna leikrabara. Larabasinggi punsi karisu leitana khanba mioi sing Chairak phanghangadabani haiba wafam sing phongdokhi. Panba yabadi bebisana misigi matangda Singjamai police station na ahanba oina su moto da lokhatkiba unnatural death UD case number 6 of 2019 ga mari lenana session judge Imphal West ki court gi anticipatory pre-arrest bail lauduna lakleba school asigi founder cum principal Phairojam Landhoni sahi ni hompuga nithoi amasung Phairojam Romita sahi kuntraga mapan gi bail hearing ngarang pangthokhibaga loinana court na judgment reserve tawduna thamkhibani. Ngarang Uripok Chairap court complex ta leiba session judge Imphal West ki court ta Landhoni amadi Romita gi anticipatory bail adu absolute bail ohengadra natraga reject tawgadra haibagi matangda court asigi cause lista haptuna laukhatlaga khanakhibani.